Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjari. Nasisu mahausago Eshang Karaba Thamoi taramari subu tangkak amok puduna lakjari. Mayam punna taminarasi. Tummayaba natte ahingdo. Haying nongan bada dongan masakta mama urani khalubada tumningba pokhiba natte. Wakhalna sagatuna nungsi wari chilok naringai ahingni tumgadabani haiba phawba kaurabani. Nahan makaina sagatuna yengba mityeng adoga hayeng yengan kadawribasina ikaina yengba mityeng khenaba anisi uningbana kakngawnare wakhaldo. Ahingsi maktada chetuna yengningba phawma poklaklabani angawba onduna adubu yadabanina wana khangbada tare. Nongale phamungdagi nganta hawgatpasu tawde ka hena chatningba ma leirabanina mikapti pung khudingi thoklibani. Pung mari khare helakpada mikap thoklabani adubu ngamba phamungdagi pakna hawgatte phone paiduna messenger da sanada text ama hana thajille. Good morning. Online su leite leifam su thokte matamdu ka hena ngalli haiba ngamba khangi aduna messenger dagi thoraktuna MB da post ama thagalli. Yam romantic oida ise post tu sanada tek tawsira haifeti khalambani adubu mabung nang khangkharga amuk phubirani khanduna adumakti tawrudre. Phana kuina phamungda phone metuna lei pung manga khare henjelaklabaduda mana thagatkiba post tu da react torukpagi notifications khare lai adubu laiba singdu mana yengningba yaungdabana amta changduna yengodre. Pung manga makai khara henjelakpaduaida ngasai mana thakiba message tuki reply ma paishalakpado ngamba nang horroi matangom phachangduna yengi. Good morning. Hawgalaba? Phasana dumbro? College pung kara jatoino? Khangde. Kaige? Haiba ngamdeba. Thengakdoira? Khangde duso. Nangna mi chakhanba asuk yam haishi kaigino? Aiba? Ai chakmandana kandawre. Kuchuga say taptaina musali say nang udro? Khangdeda. Horen munam tengo kyam tina musilagedo. Aidi nangonda loina tainardawni. Kaitana doba. Kuchu musin kitana nupina yaraktraba nangona tawra hainandoini. Aduga thubada hekta faraga ekhore thamamgadabani ngangthoraknabagi. Asengba kyam thengna lakdoino? Nang lairamdadi ai ngaibadu yam wadang mali. Aduna ngainadabida phathengnabaduna phaidana. Singthaga leinangado program yaungdoinina makeup kaso college ta puna tawnin haimni. Adoi yari khaingana jasena hainabani. Dress up tawdringai kaino kharaso tawnin haibani. Adodi ngantana laanine. Adodi khangdi horen khangalagi. Ai hawgalagi. Ngaktangai khoda yam ngali. Message tu sin tawkhidre gamba minute mukti sanagi chatagi thokdana ngairambani. Adubu online leirambaduna offline chatkibaduda masu thorakni. Aduga bredena call tawsili. Asomda su ring ani ahomnak chatpaga ai nangonda tawraken tawraminine. Hawgalaba haise? Irujaba loiribungo? Thabakdi nangna yam thina helambai wanine. Tumbaga yadeda ai wakhal nungaimandana. Daptibo nang loisilaba? Pung 6 tabada ngairida phamungde faw hawgadre. Saksidi kaidawrige nangdi hawju phawba amta yam thuna hawgalako sasaramta loisilo thame papa loisilam ai lakpada. Haina phone do kakre bredendo ngamba sunok mi hawgatuna brush tawthokli brush tawada irusulu thokli. Masam achot paduga tawel macha ma paiduna makhada kumtharai papaga mayambaga phamduna leirami. Itha thazatana ngambana yahaw ingan heknganna itekte khatna kumdarakpado ubada wangamdi nokning mankhradana nokthorakli. Ngambana mayambana nokpado ubada masu nokmi hanglakli. Kaino tamo kaidaw yaroge adam no idaba? Nang se aidi singna ngaktaba ngamde hey. Laidu ngaire ngayak lera sakpham mama ngayak lera gana amamu. Ngarang ayuk na sakpham mama numdang na muk sakpham mama. Aduga hawjik ayuk na mo pura tongan mama. Singna ne ay ngaktaba ngamde haisini. Wangam na noktuna hayrakpani
ngambana nokduna jengsinduna masu phamtharagli manido machanupana karino ma hainingba manbaduda machanupa tombada yengduna hanglakli kai hainingge nangbo baw salkita piyon haiga dawni kaidawna banone hai thabo amagini ai hawje thabak chatla dawni ado nangnaba lesson kunmukta piyoba wangamna nokmi marak thattuna hanglakli adu fawba nang account da yawndrabane haisiba yawida aduga hen basina kaige thabak da sinnanabane hairaga akhoi tamose yam hangida baw thamamuko ai loksin bahurkhige mapa da onsinduna wahai da hairamlanga ngambado hawgatuna jatri mapa macha ani do yengduna leihaure somda sanaso ayuki mandom chagi tawiyaba pangbayaba mateng pangsalle tabak ingkhang loirakpada pongnipan khara henjelle loisilamo makhoi laktawre haidana mamanabi ani duna call tawra ambani magi kada changduna mafi loisin bahaukhre mangona phamdana leiriba yuhen ga leimaga do wari sane yuhen mandom chada yengduna kaino namcha akhoi chen loisin krisibo yamngan mendro ga sise makhoi college kine kari mit aye ado leye leinaga singthaga do so thokadawri adoge keba khotpado ala tawrudori ado ganta chatoni haidana haikibani ne o ado nangdi aina haibadudi kari khallaba matang chana leimina wahang do thejilakpani ikhang he khanghaudana mandom chana thejalakliba wahang do da yuhan do fat he kumpham khangde khomdabadi yadabana kumlakli maso khali ge domja kuina khanman khreko wakal khanba khaktada matam aduk yam kuina lawadi thabak oina mu tawrokpadadi tawba ngamdaba tare ne athuwada hairagi ho yari khai nom chadi ne thujinba pame ko sana koina college eurokpadu phane yamna ngalli masa masangi makeup artist punara e anakpadi jumdagi adom dress up tawraga lakani haibasu yaudi sanadi mayam irang langbaduda mapanda lairuge keba loiraga dress up tawramdaida changagi haidona mapanda thoragli mana mapanda thorakpada program conduct tawgadoriba singduna stage manakduda koichen chenduna yengselli in charge puriba oja singduso asoyangam yaudana bahaidana ngahak leita tathok tasin tawnari sana sa tabli laktuna ben stariba mayam marakduda maning thangbaduda changsinduna phamtharai misu khara lang pahaunarabani sanadu stage tuda mitfam thamduna mayamna tawnaribadu yengli prem sungahan makhaidi t-shirt amaga gray pen dumaga adum lakpani adubu ngasidi ka henna masana na lai formal shirt oina letli khungop cylinder sus amuba ma oina tonglakli mana thawbo oina kochen chenduna koilang langli nathanda kadawramino ataidi konjol de sanado ikhang khangna mamai onthokduna yengakpada tung oirapna ngambado mangonde yengduna nukmi liaptuna leirami mana yengobadagidi jangsalakduna magina kanduda phamtharakle sakphamde nukmi ni ngambagi maithongda taribado sanadi wanglang ngangdana tingang mangonda sum yengduna leibadoda ngambana pisum anido phat in khatuna hairakle bidiyengdudi kanano masak khangde kainaga hairak tawman khreda hairohe haina sanado ngambade ngamamideng do honglaga darang ichetna maikai amada muk yengkhre ngambasano minuk mi hanglakli nathalairo namana bikhaide roomda makeup ta hawrini nathalai shide nungaibra manung dem lang hawi aingonda kok sms ama tharaw yadra aina thabaso halakte online chalaide ithan laibana henungaida ai laibase comfortable oidre haininga malida nangwata se haiji hayak toira kainu yam hangisiba handakti shanana ngambada onsindan hangakpani ngambasano minokmi adum khumlakli ngahan makaidi shangangang dabaduda kharangang bahurukpai nang hairakpasingdo loitaningakpa sananda matin kutya salle ngambagi maongdoda aduga phamlambadagi phak haugalakli ngambasu phak haugatuna ipapa khatpa matauda hanglakli sauraba ai manung changage tawne
ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯨꯝ ꯃꯌꯥꯝ ꯂꯩꯔꯤꯕꯗꯣꯝꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯠꯈ꯭ꯔꯦ꯫ ꯉꯝꯕꯗꯨ ꯇꯥꯟꯅꯕꯗꯤ ꯇꯥꯟꯅꯔꯨꯗ꯭ꯔꯤ, ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯕ꯭ꯔꯦꯗꯦꯟꯗꯨ ꯅꯥꯀꯟꯗꯒꯤ ꯐꯠ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯂꯤ, "ꯑꯩꯈꯣꯏ ꯁꯤꯡꯊꯥ ꯀꯥꯏ ꯂꯩ ꯍꯥꯏꯒꯦ?" ꯉꯝꯕꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯕ꯭ꯔꯦꯗꯦꯟꯗ ꯌꯦꯡꯂꯛꯂꯤ꯫ ꯑꯣꯕꯤꯕ ꯅꯠꯇꯦ ꯕ꯭ꯔꯦꯗꯦꯟꯗꯤ ꯁꯅꯥꯅ ꯆꯪꯈꯤꯕꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ "ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯕ꯭ꯔꯥ?" "ꯀꯦꯍꯧꯔꯤꯌꯦ ꯅꯪ ꯐꯥꯅꯕ." "ꯏꯁ, ꯀꯦꯗ꯭ꯔꯁꯨ ꯑꯗꯨꯝ ꯐꯥꯔꯕꯁꯤꯗ ꯀꯦꯁꯤꯜꯂꯛꯑꯒ ꯑꯩꯕꯨ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯈꯪꯗꯈꯩ ꯀꯣꯏꯉꯥꯎ ꯉꯥꯎꯍꯟꯒꯦ ꯈꯜꯂꯤꯅꯤꯅꯦ ꯃꯥꯏꯗꯣ." ꯈꯠꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ꯫ "ꯈꯔ ꯈꯠ ꯇꯥꯔꯤ, ꯃꯁꯥꯅ ꯌꯥꯔꯀꯥꯟꯗꯕꯨꯗꯤ ꯅꯣꯏ ꯅꯃꯥꯡꯗꯒꯗꯤ ꯈꯠꯄꯤꯔꯣꯏꯗ, ꯃꯅꯨꯡꯗ ꯂꯣꯟꯅ ꯑꯗꯨꯝ ꯇꯧꯅꯈ꯭ꯔꯗꯧꯅꯤ." "ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ, ꯄꯨꯔꯝꯗ꯭ꯔꯁꯨ ꯐꯒꯗꯧꯅꯤ ꯅꯪꯁꯤ." "ꯊꯥꯖꯤꯜꯂꯛꯇꯅꯅꯦ, ꯃꯥꯏ ꯈꯔ ꯈꯔ ꯌꯥꯝꯕ ꯍꯧꯔꯛꯄꯁꯤꯗ ꯃꯤ ꯀꯣꯛꯈꯠꯂꯛꯇ꯭ꯔꯗꯅ ꯑꯝꯇꯪ ꯊꯥꯕꯗ ꯅꯨꯄꯤꯒ ꯄꯨꯞꯆꯥꯏ ꯆꯥꯏꯅꯤ." "ꯅꯪꯒꯤꯗꯣ ꯀꯥꯎꯅꯕ ꯊꯥꯔꯛꯀꯅꯤ ꯑꯩ ꯅꯣꯏꯅ." ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯅꯨꯄꯤꯁꯤꯡꯗꯨ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯩ꯫ ꯁꯅꯥꯁꯨ ꯆꯪꯈꯤꯕꯗꯒꯤ ꯄꯥꯛꯅ ꯍꯦꯛ ꯊꯣꯔꯛꯇ꯭ꯔꯤ꯫ ꯇꯁꯦꯡꯅ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯉꯝꯕꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯃꯥ ꯏꯀꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯁꯤꯡꯊꯥꯈꯣꯏꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯁꯨ ꯃꯥ ꯊꯣꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯦꯇꯦꯟ ꯇꯧꯒꯗꯕꯁꯤꯡꯗꯨ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯧꯔꯛꯑꯕꯗꯨꯗꯗꯤ ꯁꯅꯥꯗꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯃꯥꯅ ꯊꯣꯔꯛꯄꯗ ꯄ꯭ꯔꯦꯝꯅ ꯋꯦꯜꯀꯝ ꯑꯦꯗ꯭ꯔꯦꯁ ꯄꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯆꯥꯎꯋꯤꯡ ꯑꯃ ꯌꯦꯡꯊꯣꯛꯑꯒ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯡ ꯊꯥꯅ ꯊꯥꯔꯤꯕ ꯕꯦꯟꯆꯇꯨꯗ ꯐꯝꯂꯛꯂꯤ꯫ ꯃꯤꯅꯤꯠ ꯐꯥꯗꯦ, ꯀꯗꯥꯏꯗꯕꯨ ꯂꯣꯠꯂꯨꯕꯅꯣ ꯈꯪꯗꯦ, ꯉꯝꯕꯗꯨ ꯐꯠ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯅꯥꯀꯟꯗꯨꯗ ꯐꯝꯃꯔꯤ꯫ ꯁꯅꯥꯁꯨ ꯏꯈꯪ ꯈꯪꯅ ꯃꯇꯥꯔꯣꯏꯔꯣꯝꯗ ꯈꯔꯒ ꯍꯦꯟꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯤ꯫ ꯃꯇꯧꯗꯨꯗ ꯉꯝꯕꯁꯨ ꯅꯥꯀꯟꯗ ꯈꯔ ꯆꯠꯊꯣꯛꯂꯒ ꯐꯝꯂꯛꯂꯤ꯫ ꯁꯅꯥꯅ ꯃꯉꯣꯟda ꯍꯟꯅ ꯇꯨꯟꯅ ꯌꯦꯡꯗꯅ ꯃꯃꯤꯠꯇꯨꯅ ꯁ꯭ꯇꯦꯖꯇ ꯑꯗꯨꯝ ꯊꯝꯈꯤꯕꯗꯨꯗ ꯉꯝꯕꯅ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯃꯦꯁꯦꯟꯖꯔꯗ ꯆꯪꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯥꯖꯤꯜꯂꯤ꯫ "ꯀꯩꯅꯣ, ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯦꯅ?" ꯗꯇꯥꯗꯣ ꯑꯣꯟ ꯇꯧꯕ ꯃꯥꯜꯂꯤ ꯍꯟꯗꯛꯇꯤ꯫ ꯃꯥꯅ ꯍꯦꯛ ꯊꯥꯈꯤꯕꯒ ꯆꯦꯡ ꯂꯥꯎꯅ ꯁꯅꯥꯒꯤ ꯐꯣꯟꯗꯨ ꯃꯈꯣꯜ ꯊꯣꯔꯛꯂꯤ꯫ ꯁꯅꯥꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯨꯕꯗ ꯉꯝꯕꯒꯤ ꯃꯦꯁꯦꯖ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯃꯤꯠꯇꯨ ꯐꯠ ꯑꯣꯟꯈꯠꯇꯨꯅ ꯉꯝꯕꯗ ꯌꯦꯡꯂꯛꯂꯤ꯫ ꯉꯝꯕꯁꯨ ꯃꯃꯤꯠꯇꯨ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯦꯁꯦꯖ ꯑꯣꯏꯅ ꯍꯜꯂꯛꯎ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯁꯤꯜꯂꯤ꯫ ꯁꯅꯥꯁꯨ ꯐꯣꯟꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯁꯨ ꯃꯦꯁꯦꯖꯇꯨ ꯇꯥꯏꯞ ꯇꯧꯗꯨꯅ ꯍꯜꯂꯛꯂꯤ꯫ "ꯑꯩꯗꯤ ꯋꯥ ꯉꯥꯡꯕ ꯂꯥꯛꯄ ꯅꯠꯇꯦ, ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯕ ꯂꯥꯛꯄꯅꯤ." "ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯗꯨꯗꯤ?" "ꯀꯩꯕꯣ?" "ꯑꯩꯗꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯎꯒꯦꯅ ꯂꯥꯛꯑꯒ." "ꯀꯩ ꯋꯥꯔꯤ ꯁꯥꯗꯣꯏꯕ?" "ꯆꯥꯛ ꯆꯥꯔꯕ? ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯏ? ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ?" "ꯂꯩꯌꯦ ꯋꯥꯔꯤꯒꯤꯗꯤ ꯌꯥꯝꯅ." ꯃꯦꯁꯦꯖꯇꯨ ꯁꯤꯟꯗꯤ ꯇꯧꯊꯣꯛꯈ꯭ꯔꯒ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯇꯕꯗꯨꯗ ꯉꯝꯕꯗꯨ ꯃꯃꯥꯏ ꯅꯣꯟꯈꯠꯇꯨꯅ ꯁꯅꯥꯗ ꯌꯦꯡꯂꯛꯂꯤ꯫ ꯁꯅꯥꯗꯨ ꯐꯣꯟꯗꯨ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯁ꯭ꯇꯦꯖ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯝꯕꯁꯨ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯉꯨꯕꯗ ꯂꯩꯅꯥꯅ ꯁ꯭ꯇꯦꯖꯇ ꯐꯝꯃꯤꯕ ꯑꯣꯖꯥꯗꯨꯗ ꯕꯦꯠꯁ ꯊꯦꯠꯂꯤꯕꯗꯨ ꯎꯔꯦ꯫ ꯉꯝꯕ ꯃꯗꯨ ꯎꯕꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯀꯥꯝꯊꯣꯛꯇꯨꯅ ꯃꯥꯁꯨ ꯐꯣꯟꯗꯨ ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯕ꯭ꯔꯦꯗꯦꯟꯅ ꯀꯦꯃꯦꯔꯥꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯅꯝꯕ ꯌꯥꯕ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯅꯝꯂꯤ꯫ ꯀꯌꯥ ꯊꯣꯏꯅ ꯅꯝꯅꯤꯡꯅ ꯅꯝꯃꯨꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯁꯤꯡꯊꯥ ꯊꯣꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯅꯝꯕꯅꯤ꯫ ꯉꯝꯕꯒ ꯁꯅꯥꯒꯅ ꯂꯥꯞꯇꯛꯅꯅ ꯐꯝꯂꯤꯕꯗꯨꯁꯨ ꯐꯣꯇꯣ 2-3ꯗꯤ ꯅꯝꯁꯤꯜꯂꯕꯅꯤ ꯇꯨꯡꯂꯣꯝꯗꯒꯤ꯫ ꯉꯝꯕꯅ ꯌꯥꯔꯤꯈꯩ ꯁꯅꯥꯗ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯁꯅꯥꯅ ꯌꯥꯔꯤꯈꯩ ꯈꯣꯝꯗꯅꯕꯗ ꯍꯣꯠꯅꯕ ꯃꯥꯟꯕ ꯑꯃ ꯇꯧꯕꯗꯨꯗ ꯉꯝꯕꯁꯨ ꯅꯝꯐꯨ ꯍꯥꯐꯨꯗꯤ ꯇꯧꯔꯨꯗ꯭ꯔꯤ꯫ ꯑꯅꯤꯗꯨꯅ ꯏꯂꯥꯞ ꯂꯥꯞꯅꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯕꯗꯨꯗ ꯕ꯭ꯔꯦꯗꯦꯟꯗꯣ ꯉꯁꯤꯗꯤ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯉꯝꯕꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯐꯥꯒꯤꯗꯤ ꯑꯣꯏꯅ ꯐꯥꯒꯤꯗꯤ ꯅꯠꯇꯕꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤ꯫ "ꯀꯩꯅꯣ, ꯕꯦꯟꯁꯤꯃꯗ ꯅꯣꯏ ꯑꯅꯤꯈꯛ ꯐꯝꯃꯤꯁꯤꯅ? ꯈꯔ ꯆꯪꯁꯤꯜꯂꯨꯁꯦ, ꯑꯩꯁꯨ ꯈꯔ ꯐꯝꯃꯛꯀꯦ." ꯁꯅꯥꯗ ꯕ꯭ꯔꯦꯗꯦꯟꯗ ꯌꯦꯡꯂꯛꯏ꯫ ꯆꯪꯁꯤꯟꯕꯗꯤ ꯆꯪꯁꯤꯟꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯗꯤ ꯃꯆꯤ ꯂꯦꯡꯗ꯭ꯔꯦ꯫ ꯉꯝꯕꯅ ꯃꯥꯅ ꯐꯝꯂꯤꯕꯗꯣꯝꯗ ꯃꯁꯥꯗꯣ ꯈꯔ ꯆꯪꯁꯤꯟꯅ ꯕ꯭ꯔꯦꯗꯦꯟꯗ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ "ꯃꯅꯤꯡꯗ ꯑꯗꯨꯝ ꯐꯝꯃꯁꯨ ꯌꯥꯕꯗꯨꯗ." "ꯃꯅꯤꯡꯗ ꯐꯝꯕ ꯎꯗꯦꯌꯦ." ꯍꯥꯏꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯛꯏ꯫ ꯕꯦꯟꯁꯇꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯡꯕꯁꯨ ꯅꯠꯇꯕꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒ ꯃꯥꯒ ꯐꯝꯕꯗ ꯑꯇꯣꯞꯄ ꯑꯃꯒꯤ ꯃꯐꯝ ꯂꯩꯇ꯭ꯔꯦ꯫ ꯉꯝꯕꯁꯨ ꯁꯅꯥꯅ ꯏꯍꯩ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯄꯗꯨꯗ ꯃꯁꯥꯗꯨ ꯕ꯭ꯔꯦꯗꯦꯟ ꯂꯣꯝꯗ ꯑꯣꯏꯅ ꯇꯞꯅꯞꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯕꯅꯤ꯫ ꯕ꯭ꯔꯦꯗꯦꯟꯅ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯤ꯫ "ꯁꯅꯥ, ꯅꯪꯁꯨ ꯃꯣꯏ ꯁꯣ ꯊꯣꯛꯏꯁꯦ ꯌꯥꯎ ꯌꯥꯗ꯭ꯔꯣ?" "ꯑꯩꯗꯤ ꯍꯩꯇꯦꯗ." "ꯅꯃꯥꯟꯅꯕꯤ ꯑꯍꯩꯕꯤꯁꯤꯡꯗꯨꯗ ꯇꯝꯍꯜꯂꯨ ꯌꯥꯗ꯭ꯔꯣ?" "ꯑꯩꯅ ꯍꯩꯅꯤꯡꯗꯕꯩꯅꯦ."
Wado bat-batni kaanga khumai-bado. Bradeno yarikai haipa araibidi sajaruragena changakpani. Adugadi wangang phamama irei leitakai thabat kaklaga khumlakpaduda maya kumlaga leikri. Mataududa ngambada karimladuna noksilakli. Pung amamuk tarakpaduwaida singthakhoi shodu thokli. Musical program amasu leibanina yarikai panthadana bahaina sinai. Singthasu magi partner maga thokminai. Leinasu magi partner maga thokminnabani. Photo kaplama Bradendi singthana nupa maga makut ka samnaduna stage mamangdu tamna lakpadobada sauningkri. Namiba photodogi mamido phajaba phajadaba singtha kaktamak jum toksin-toksinduna namli. Followed po photo kara mamangda napanaga puna namkibado nataba ataidi full photo di oidre. Stage mathaktagi aniduna sanana ngambaga phaminabado ubada stage tagi chongthaduna hangninga matang haimado hek yobani. Adubu pungkai mungtudi khangningaso hangbaya matam phangdabana hangri. Bakhoigi program do loibaga photo kaminasi haibaga amta tandana anido sanagi managda prap changlagli. Aduga ngambada jingnaba miting amana yenglamnaga wangangda sanagi khodangdo paiduna jinglaga pokre. Adu uraga Bradena nakandagi sholakli. Nakna uragana hena phajai hai ainu puiside. Somda room ahangba amagida pusilai. Tauriba mataududa sanado makoin hangagkadauriba wahangdo hana na khangbani. Aduna moina hangagdringai mana hana singdoknaba honarakli. Ngaikose ai phajana haigiba. Aigi ngahan beg mangbada khallaga pirambada mana nei. Aduda aido ingaw ngawringai thank you for hai hodraba. Aduda aigi evida friend ke sarambagi yawlerami. Adu ai ship darubadai ngarang message ngayang thanai. Akaiba kem hainaba nate. Aina noina tamgena tawraga matang chadabaineba. Ngaside ai shoidana tamgena khala leirambani. Haish kaino hainade hairamaga kari mishum laiwa buduna akhoi songi mayol jong yadraba thamoiduda mayol ama jong halamisiba. Lainana laknaduna hairakpa wani. Sanana lainangi pampamda khupangna set tharanga hairakli. Wathi dawnugo ai kem khande. Akhan mamaga khandabananga pau phaunai sibu kainom leitro manungda. Yariba. Nangna ingit amatang piramadine. Aina nahan nongma mahaikibado hairamdasu bhagadawni. Adushu khangdamnina aidi haidowri. Yam hainaramaroi aise. Noi ngarang Mrs. Sanabada aise yam hauti kain hairakdraba. Singthana ishuk-shukthana hairakpa wani sanana iyang-yang na kumdawrai. Hairaktihi kaishu khalamoi. Haujik phaminaiduna kai wari sariba. Mi sadra mayam amasule. Adui mamangda ngarang message amani thanakibada. Hekta jangsilaga phamjilai ngawbra khangde. Wari gase sara sajindoi tawri. Aina somda tanbana. Chathohoi mi mayam maraktuda adum phaminabudune wakhal diba nangsa. Kaishu khanjadabado nangna namdana kainom khanhandawri nine. Yarese law. Senior kaido dance tawnin haibani loiram tari yengorse law. Lainana mang thaduna thokre anido sunakmi matung inakre. Chatminariba nupi anido araiba natti. Mamanabidudai ingit ama phangkibadudagi mang thaduna chatliba lainado ngamba khoina phamibadu damna chumdring hekta jangsanuna phamtharakli. Bench tumada makhoi manga phamba chanbadi natti. Aduba nupa anido gentleman saduna haugatkre. Mishu laknarabanina bench ahangba anakpaduda leibasu natti. Akhoi lakpadai phamba phangrina sawbinuko. Singthana aniduda yengduna nukmi hairakpani. Ngamana kaino ama khumge haidana tawringai Bradena tap oktuna khumlakni. Yanida noina bu phamade akhoi phamdrasu yaida. Sanana phala ngambade yengakpado ngambasu oi. Nakan phamliba mamanabi anido so sanagi matawdo oi. Lainana nokladuna akhoi sanadi khara wangangandabni ko. Amum ngang thorakpada chet lawangang tanghangwani. Hairaiba waduda ngambado macindagi phajinba ngamhauda phathek nanthoki. Adudani aina mathong maram khangdagai kelise.